Rnso Amasung Rnpo na MAPUNG THOUDANG LOURAGA Khoupum Da Pangthokkhiba Meekhal du Chatnaba Yaroi HAINA RONGMEI NAGA Students Organization Manipur RNSOM na KHANGHALAKLI Hiramasagi matang da RNSOM gi General Secretary Zinthui Panmei na khutyak piraga thadorak pachero lamana hai mioi khujok kharana proxy gi mong da Pangthokkhiba Meekhal du Chatnaba Yaroi RNSOM gi President Daichui Gangmei Amasung mahak Masamaki, Luching Makada Lup Asimiam gi support Mapung Fana Fangli, RONGMEI NAGA Council Manipur gi Makada Laiba Tungan ba unit sing RNSOM ga Yanaba adumak lady, Loinena, Hai the unit sing Asigi, Mateng Supang laga lady bani. Adubu, Angakpa Thaudok Amoy na Haukiba Tang Kunda RNSOM gi Anobo office bearer sing, Wasak low cre haiba wapam social media da. Toraki, Thong Asi Luchingbo Oining ba Mioi Karana, RONGMEI Furup Asi. Machet tanaba silakpani haina lawi madamaduna namthaki mong da mioi khujok kharana chatharakli ba thong asta miyam na thazabiganu Pangthokkhiba Meekhal du Chatnaba Yaroi daba amani haina cherola sina makhatari